ꯃꯌꯥꯝ ꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯦ ꯐꯨꯝꯗꯣꯏꯅꯦꯕꯀꯣ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯍꯌꯦꯡꯋꯥꯏ ꯆꯥꯅꯕ ꯑꯗꯣ ꯌꯥꯒꯗꯣꯏꯔꯥ ꯌꯥꯔꯣꯏꯗ꯭ꯔꯤꯔꯥ ꯈꯪꯗꯦꯕꯀꯣ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯇꯧꯔꯒ ꯁꯤ ꯐꯨꯝꯖꯟꯗꯣꯏꯅꯦꯕ ꯐꯨꯝꯖꯜꯂꯒ ꯊꯝꯗꯣꯏꯅꯦ ꯑꯗꯨꯒ ꯊꯥ 1-2ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯂꯩꯄꯥꯛ ꯀꯟꯅ ꯇꯧꯔꯤ ꯌꯥꯝ ꯂꯨꯅ ꯐꯨꯝꯗꯁꯨ ꯌꯥꯅꯤꯅ ꯈꯪꯗꯦ ꯌꯦꯡꯉꯨ ꯈꯔ ꯁꯤ ꯌꯣꯡꯆꯥꯛ ꯀꯩꯅꯣꯁꯦ ꯃꯌꯣꯝꯁꯦ ꯆꯟꯅꯕ ꯃꯑꯣꯡꯗ ꯇꯧꯔꯛꯑꯣ ꯆꯟꯅꯕꯒꯤ ꯆꯥꯡꯗ ꯇꯧꯔꯛꯑꯣ ꯌꯣꯡꯆꯥꯛ ꯃꯌꯣꯝꯁꯦ ꯇꯣꯏꯅ ꯍꯧꯒꯠꯂꯛꯑꯕ ꯄꯣꯈꯥꯏꯔ ꯍꯧꯔꯣꯏꯍꯦ ꯑꯩ ꯁꯣꯏ ꯊꯝꯒꯦ ꯋꯥ ꯃꯥ ꯑꯩꯒꯤ ꯀꯐꯣꯏ ꯄꯥꯝꯕꯤꯁꯤꯗ ꯈꯤꯇꯪꯒ ꯇꯧꯒꯦꯔꯥꯈꯔ ꯂꯨꯅ ꯐꯪꯉꯒ ꯀꯩꯅꯣ ꯇꯧꯔꯗꯤ ꯈꯔ ꯐꯅꯤ ꯈꯤꯇꯪꯒ ꯇꯧ ꯈꯤꯇꯪꯒ ꯇꯧꯋꯦꯕ ꯌꯥꯅꯤ ꯀꯨꯞꯁꯜꯂꯦ ꯍꯥꯏꯕ ꯄꯜꯂꯛꯑꯦꯕ ꯆꯥꯎꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯀꯣꯝ ꯄꯤꯛꯅ ꯇꯧꯕꯅꯤꯅ ꯄꯟꯕ ꯍꯧꯔꯛꯑꯦꯕ ꯌꯥꯔꯦ ꯐꯨꯝꯖꯤꯟꯒ ꯂꯥꯛꯇ ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯔꯛꯑꯒ ꯁꯤꯒꯩ ꯂꯣꯏꯗꯤ ꯌꯥꯏꯗ ꯐꯨꯝꯖꯜꯂꯒꯦ ꯐꯨꯝꯖꯜꯂꯣ ꯃꯈꯥ ꯂꯣꯏꯈꯤꯗ꯭ꯔꯦ ꯌꯥꯔꯦ ꯂꯣꯜꯂꯨꯔꯅꯤ ꯈꯪꯗꯦꯀꯣ ꯇꯧꯅꯕ꯭ꯔꯥ ꯇꯧꯅꯗꯕ꯭ꯔꯥ ꯃꯤꯅ ꯑꯗꯩ ꯌꯣꯡꯆꯥꯛ ꯐꯨꯝꯈ꯭ꯔꯦ ꯁꯤꯅ ꯊꯥ 1ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯛꯀꯦ ꯃꯌꯥꯝ ꯊꯥ 1ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯊꯥ 1 ꯍꯦꯟꯗꯣꯏꯅꯤ ꯍꯣꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕ ꯑꯗꯣ ꯍꯥꯡꯇꯣꯛꯑꯀꯥꯟꯗꯀꯣ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯈꯥꯝꯗꯦꯛꯄ꯭ꯔꯥ ꯈꯨꯏꯕ꯭ꯔꯥ ꯄꯠꯄ꯭ꯔꯥꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯑꯗꯣ ꯂꯩꯅꯨꯡꯗ ꯊꯝꯕꯒꯤ ꯀꯩꯅꯣꯁꯦ ꯀꯥꯟꯅꯕꯁꯦ ꯀꯗꯥꯏꯐꯥꯎ ꯀꯥꯟꯅꯩ ꯀꯥꯟꯅꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯗꯀꯣ ꯀꯥꯟꯅꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯗꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯡ ꯇꯞ ꯂꯧꯁꯜꯂꯒ ꯂꯥꯛ ꯇꯧ ꯌꯥꯏꯗꯅ ꯁꯤꯗ ꯃꯥꯏ ꯄꯥꯛꯑꯗꯤ ꯇꯞ ꯍꯣꯡꯅ ꯂꯧꯁꯜꯂꯅꯤ ꯁꯪꯉ ꯁꯪꯉꯒ ꯌꯣꯡꯆꯥꯛ ꯀꯔꯕꯥꯔ ꯇꯧꯁꯦ ꯍꯥꯏꯔꯕ ꯁꯤꯅꯒ ꯁꯛꯁꯦꯁ ꯑꯣꯏꯔꯗꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯗꯣꯏ ꯌꯣꯡꯆꯥꯛꯄꯨꯗꯤ ꯆꯔꯣꯡ 2-3 ꯄꯥꯜꯂꯤꯑꯕꯀꯣ ꯐꯅꯌꯥꯝ ꯄꯥꯜꯂꯝꯃꯅꯤ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯁꯤꯅ ꯆꯩꯔꯥꯎꯕꯒꯤꯅꯦꯅ ꯈꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯝꯃ ꯎꯠꯂꯛꯀꯦꯀꯣ ꯀꯩꯅꯣꯇ ꯂꯐꯣꯏ ꯌꯥꯜꯂꯦ ꯃꯌꯥꯝ ꯂꯐꯣꯏꯁꯦ ꯐꯅꯌꯥꯝꯗꯤ ꯄꯥꯟꯗꯧꯔꯦ ꯂꯐꯣꯏ ꯂꯐꯥꯡ 10ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯄꯥꯟꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯎꯋꯦ ꯀꯩꯅꯣꯁꯦ ꯂꯐꯨ ꯊꯔꯣ ꯍꯥꯏꯒꯗ꯭ꯔꯥ ꯁꯦ ꯌꯥꯝꯅ ꯆꯥꯎꯋꯦ ꯐꯗꯤ ꯐꯖꯔꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯀꯣꯕꯤꯁꯤꯁꯨ ꯐꯖꯔꯦ ꯁꯟꯅ ꯎꯔꯗꯤ ꯆꯥꯅꯤꯡꯉꯅꯤ ꯃꯇꯤꯟ ꯇꯥꯔꯗꯧ ꯄꯣꯠꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯄꯣꯝꯕꯗꯒ ꯍꯥꯞꯄ ꯃꯅꯥꯗꯨꯅꯤ ꯄꯥꯈꯣꯟꯗꯣ ꯁꯤꯁꯦ ꯃꯣꯔꯣꯛ ꯆꯥꯔꯅꯦꯕꯀꯣ ꯃꯣꯔꯣꯛ ꯆꯥꯔꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯃꯤꯅꯨꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯃꯤꯅꯨ ꯁꯤꯅ ꯅꯨꯡꯁꯤꯗꯥꯛ ꯑꯩꯈꯣꯏ ꯃꯥ ꯅꯣꯡꯃꯪꯈꯥ ꯃꯄꯥꯟ ꯊꯦꯛꯏ ꯅꯣꯡꯃꯪꯈꯥ ꯃꯄꯥꯟꯁꯦ ꯌꯥꯝꯗ꯭ꯔꯥ ꯀꯥꯡꯉꯧ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯗ ꯍꯦꯛꯏꯅꯦ ꯁꯤꯗꯒꯤ
Koi tamo na phone tawre ko maning da kainom yung law na. Tombi mang ai koi ti ra cha tak pai kon pheng le ram ya bai ho se kai anung si ni do ba. Nang wona kana na kon pheng mai ge. Ha. Phan ga pa ma tau ram mi jo ko. Yam hay ni si ka bai tei da hai ba nang bo. As. Ai ma adu na pheng am mi ro kon ji jwa. Adu na pheng dong na ti Tombi. As piela ba ni. Acha. Nangona kana na kon pheng hai ge hai ba. Ha. Kana nangona kon pheng hai ra ke ba. Cha Tombi. Nangona kana na kon pheng hai ra ke hai ba. Ka kana pheng hai ra ba. Is ka kana nang mangkhre thi ri ba du ga. Na sin thi nu. Nang na hai pa sai do kai gin hai pa kai sing. Hai pa kai sing. Nangona kana kon pheng hai ha. Hau ga lo ya de. Hau ga lo ya de. Ya de thammo ami taw ra gi si. Cho cả thiểu bây giờ cả đây nè ô cả đây năng thì là cái năng quân phèn này là miền á à mi đã phun tàu đấy bạn cho nó cái nào là quân phèn hay là kê bạn ha Hanubi hay pa cái sinh đây tay thuốc nữa bra Hanubi gì đi đây tay thuốc cái đồng này tay phadi đây này sao là ba sao thắc luôn làm nên năng sao là ghê à Ê, không tuông của là Nó không hộp gì Không hộp thiểu Không hộp cái thằng rồi bà